Ngasigi nungairaba phungawari asigi mamingna Manai nupi lauba Rajkumar wari asibu ibirakpana Pepe Thauchom Thaina mamangai matam amada yamna chawba laibak ama leirami laibak sigi ningthausi ningthau Sanatombana oirami mahak pukchel yamna pikpa magi laibak miyambu nungsiba ngamdaba yamna phattaba ningthau ama oirami mahaki machanupa ani lei ahan piba adudi mabuk mapaw yamna phai mapa ningthauga yamna khetnai adubu machanupa atomba nganbadudi mapaga chap manai khetnaba leite mana dum henjili haiduni masada minungsi haibadu machet amata yaude nupi angang ahal laman haiba leite magi maphamda chap manai ngasisu piba manawbu khamdokna bohotnari piba nganbagi makhutto pharaga nganba yare haibane toklo ahanse wakhal mangkhreni to yare aina hairbadi koktokrodana nganbana yambu thado ahan oirbasu matik thokpa laknage haikhiba wa ngakpa ngamdrabadi pibadu saurapna nganba aini yare toklo haise kanadano nang nayambai wase tararoi hairibra nganba phana phattaba misak ama oirbasu mayamba budi yamna kina chachai mayambana khajik saubo matau ulakpaduna sat mai leithokutuna magi sagol arang bidugi mathakta prang chongkhatuna thuna yangna nungsikki mamang thaduna thauraga chatkhre mataudu piba ngaihak yenglamlaga makhada taduna leiriba ahando tapna saugatpi asumna nongmanini amasu haukhre nganbadu mahagi marup kharaga tawtuna achauba lampak amada maijau hauraga punna leiri masasingdo wayusu khara khara ngauri magi marup amana londo phairi marup Rajkumar leirambana ni ha ngasi aikoina laibak sida ining ikhatamna pangthuk ningba tawningba thabak khuding ayet apan leita nungaina tawrise wahai sida amana tap oktuna khumlai sinine Rajkumar gi marup oibagi tongjaba haibado nungsikreda aidi aigi marupse ho marup nungsibo marup tagi henba kanasu leite sese ama hairake thaksal pina ngau horaga loi naha oiringai sida hayeng hanuraga ya yaudruba matamda ngauruba ya pontene thaksal adu loiraga amuksu haijilaki asum tawna nganbado magi marup singa ngauba yaba ngaurabagi tung konungda hanjilaklami mahakna hanjilakliba mawongdu ubada pibana nganba kaino nangna tawrisibo nangsi wakhal tamandene ipa ningthongna khoi anisi ai ngangnaba yamna wagadawri law nangi kada changsi nganbana yambo sawnu he sum marup singa ngasidi khara nungai thore pibana hoine yare ado nangi kada changlasi asi haiduna pibana manawbu kada pusinbiduna ningthina pothahalami somdasu ningthau Sanatombado amamba ka amagi manungda nupi kaya amaga sana yunaiduna yengbada hangoi tukutjaba matawda leiri tanja sida laibak adugi mantri kokphaidu changlaklaga iningthau gini haina nanai aina khudol ama pujarakliye khudolse aina sum khanjabada iningthauna soidana pamgani khale ningthau Sanatombado mamit uirum panglaklaga kadai aigi khudol haibado kokphaina pusilau yare wahai asi hek haikhibaga manai nupa anina masak matau yamna phajabi nupi macha ama tungda makhut pullaga soro chingduna pusilai nupi macha du uraga ningthau Sanatombado yamna hainadaba mawongda noklai asumna nongmanini amasu haujinkhre nganbadu mama thadoiga punna phamli thadoi machada yengduna nganba napa ningthauna phatrabasu nangdi wakhal tawko nayamba sigumna napagi mataw tamganu nganbana as yari beima pabani ai pabagi mataw tamkhiba kaisu leiti thadoina nganba imana hairiba wasingse nang lauksinba ngamnaba hotnauko fattaba tawba fattaba wakhal chenba haibase masi mukton ba leitabani achumba chatlo achumbagi damak thawaido pamu ba leiganu minungsi leibatam
ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯇꯝꯃꯨ ꯃꯗꯨꯗꯇ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯉꯥꯟꯕꯅ ꯏꯃꯥ ꯌꯥꯔꯦꯃꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯌꯥꯝꯕꯨꯡꯒ ꯅꯈꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣ ꯑꯩ ꯎꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯍꯦꯛꯇ ꯉꯥꯡꯅꯕ ꯍꯣꯠꯅꯔꯒ ꯂꯩꯕꯁꯤꯕꯣ ꯌꯥꯝꯕꯨꯡꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯊꯥꯗꯣꯏꯅ ꯃꯁꯤꯗꯤ ꯅꯌꯥꯝꯕꯒ ꯑꯩꯒꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤꯅꯦ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ ꯉꯥꯟꯕꯅ ꯑꯗꯨꯗꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯉꯥꯡꯗ꯭ꯔꯤꯁꯤꯅ ꯅꯨꯡꯁꯤꯗꯕꯒꯤ ꯇꯥꯔꯦ ꯊꯥꯗꯣꯏꯅ ꯅꯄꯥꯗꯤ ꯑꯉꯥꯎꯕꯅꯦ ꯃꯥꯒꯤ ꯋꯥ ꯀꯩꯗꯧꯅꯨꯡꯗ ꯇꯥꯒꯦ ꯈꯟꯒꯅꯨ ꯇꯥꯔꯕꯁꯨ ꯑꯐꯕ ꯃꯆꯪ ꯑꯣꯏꯕ ꯏꯆꯥꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯇꯥꯁꯤꯜꯂꯨ ꯐꯠꯇꯕꯗꯨꯗꯤ ꯂꯪꯊꯣꯛꯈꯣ ꯐꯔꯦ ꯄꯣꯊꯥꯖꯔꯣ ꯏꯃꯥꯁꯨꯅꯦ ꯊꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯨ ꯊꯣꯛꯈ꯭ꯔꯤ ꯉꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯅ ꯍꯦꯛꯇ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯁꯦꯠꯊꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯉꯥꯟꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯜꯂꯕ ꯌꯨꯝ ꯃꯆꯥ ꯑꯃꯒꯤ ꯃꯥꯡꯗ ꯃꯅꯥꯏ ꯈꯔꯒ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯆꯪꯉꯨ ꯃꯅꯨꯡꯗ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯆꯣ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯍꯜ ꯅꯨꯄꯥ ꯑꯃꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯍꯟꯗꯣ ꯉꯥꯟꯕ ꯎꯕꯗ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥꯒꯨꯝꯂꯕ ꯑꯩꯕꯨ ꯃꯇꯝ ꯈꯖꯤꯛꯇꯒ ꯄꯤꯕꯤꯈꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯤ ꯁꯦꯂꯦꯞꯇꯣ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯄꯤꯈꯠꯂꯛꯅꯕ ꯇꯧꯖꯒꯦꯗꯣ ꯉꯥꯟꯕꯅ ꯍꯩ ꯑꯍꯟ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯗꯨ ꯊꯥꯖꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯉꯁꯤꯁꯤꯅꯦ ꯑꯩꯅ ꯃꯇꯝ ꯊꯥꯔꯝꯕꯗꯣ ꯑꯩꯅ ꯊꯥꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯂꯦꯞꯀꯅꯤ ꯑꯇꯣꯞꯄ ꯃꯇꯝ ꯑꯃꯨꯛ ꯑꯩ ꯊꯥꯔꯔꯣꯏ ꯀꯗꯥꯏ ꯁꯦꯜꯗꯣ ꯄꯨꯊꯣꯔꯛꯎ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯉꯥꯟꯕꯅ ꯁꯦꯜꯗꯨ ꯀꯗꯥꯏꯅꯣ ꯁꯦꯜꯗꯨ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯁꯦꯜꯗꯨꯒꯤ ꯃꯍꯨꯠ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯄꯨꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯅꯥꯏ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯂꯨ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯜꯗꯨꯒ ꯃꯍꯨꯠ ꯁꯤꯟꯅꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯆꯣ ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯃꯅꯥꯏ ꯑꯃꯅ ꯃꯅꯨꯡꯗ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯟꯗꯨꯅ ꯌꯨꯝꯗꯨꯕꯨ ꯑꯣꯠꯈꯥꯏꯔꯒ ꯊꯤꯕ ꯍꯨꯝꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯨꯝꯗꯨꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯃꯅꯥꯏ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯄꯣꯠꯇꯤ ꯁꯤꯗ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯁꯣꯔꯣ ꯆꯤꯡꯊꯣꯛꯄꯤꯔꯛꯂꯝꯃꯤ ꯅꯨꯄꯤꯗꯣ ꯀꯞꯂꯒ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯁꯣꯝꯗ ꯉꯥꯟꯕꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤꯗꯣ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯔꯥꯡꯕꯤꯗꯣ ꯇꯣꯡꯈꯠꯇꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯤ ꯁꯤꯟꯊꯥꯗꯨ ꯀꯞꯂꯒ ꯃꯍꯥꯛꯄꯨ ꯄꯨꯗꯅꯕ ꯀꯟꯅ ꯃꯅꯥꯏꯁꯤꯡꯗꯨꯗ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯇꯥꯕꯤꯕ ꯂꯩꯇꯦ ꯁꯤꯟꯊꯥ ꯀꯞꯇꯨꯅ ꯄꯥꯕꯥ ꯂꯥꯟꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯄꯥꯕꯥ ꯑꯩ ꯀꯤꯌꯦ ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯅꯤꯡꯗꯦ ꯄꯥꯕꯒ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯩ ꯀꯤꯌꯦ ꯄꯥꯕꯥ ꯃꯈꯣꯏꯁꯦ ꯑꯩ ꯀꯤꯌꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯕꯨ ꯄꯨꯒꯅꯨ ꯑꯩ ꯄꯥꯕꯒ ꯑꯗꯨꯝ ꯂꯩꯖꯍꯧꯒꯦ ꯅꯣꯏꯒꯤ ꯁꯦꯜꯗꯣ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯩ ꯉꯝꯅꯕ ꯄꯤꯈꯠꯂꯛꯀꯦ ꯇꯥꯈꯤꯗ꯭ꯔꯦ ꯀꯅꯥ ꯑꯃꯠꯇꯅ ꯁꯤꯟꯊꯥꯅ ꯀꯞꯇꯨꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯝꯗꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯕꯤꯈ꯭ꯔꯦ ꯁꯤꯟꯊꯥꯒꯤ ꯃꯄꯥꯗꯨꯁꯨ ꯃꯆꯥꯕꯨ ꯅꯝꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯨꯕꯤꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ ꯀꯣꯅꯨꯡꯗꯅꯤ ꯑꯄꯤꯛꯄ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯟꯊꯥꯗꯣ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯤ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯎꯔꯒ ꯀꯥꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯂꯕ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯌꯥꯔꯦ ꯅꯪꯕꯨ ꯇꯣꯛꯑꯣꯅꯦ ꯀꯞꯄꯗꯣ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯕꯅꯅꯤ ꯈꯟꯗꯣꯛꯂꯣ ꯃꯁꯤꯗ ꯅꯪꯕꯨ ꯐꯨ ꯆꯩꯒꯗꯕ ꯅꯠꯇꯦ ꯃꯅꯥꯏ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯕꯈꯛꯅꯤ ꯅꯀꯣꯛꯇꯣ ꯆꯤꯛꯅꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯉꯥꯟꯕꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯣ ꯇꯥꯔꯛꯏ ꯀꯩꯅꯣ ꯀꯣꯅꯨꯡꯁꯤꯗ ꯂꯩꯕꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯔꯕꯣ ꯀꯅꯥꯃꯠꯇ ꯇꯥꯗ꯭ꯔꯤꯁꯦ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯣ ꯇꯍꯥ ꯏꯕꯦꯝꯃ ꯁꯤꯟꯊꯥ ꯆꯠꯂꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯃꯨꯛꯇ ꯍꯪꯉꯨꯆꯣ ꯑꯩꯗꯤꯅꯦ ꯍꯧꯖꯤꯛꯇ ꯃꯍꯥꯔꯥꯅꯤꯅ ꯀꯧꯔꯝꯂꯤꯕꯗꯨꯅꯤ ꯃꯗꯣ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯁꯤꯟꯗꯣꯛꯅꯁꯤ ꯄꯥꯈꯠꯀꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯆꯠꯂꯣ ꯁꯤꯟꯊꯥ ꯎꯄꯥꯏ ꯂꯩꯇ ꯀꯞꯂꯝꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯉꯥꯟꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯤꯅ ꯂꯥꯛꯏ ꯃꯥ ꯂꯥꯛꯄꯗꯨ ꯉꯥꯟꯕ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯆꯠꯂꯣ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯂꯒ ꯀꯥꯗ ꯄꯨꯁꯤꯜꯂꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯗꯣ ꯀꯥ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯁꯤꯟꯊꯥ ꯉꯥꯟꯕꯅ ꯆꯪꯈ꯭ꯔꯕꯗ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯆꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯅꯤ ꯁꯤꯟꯊꯥꯗꯣ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯇꯨꯅ ꯉꯥꯟꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯝꯂꯛꯏ
ꯉꯥꯟꯕ ꯃꯁꯥꯗꯣ ꯎꯏꯔꯨꯝ ꯂꯩꯔꯝꯕꯗꯒꯤ ꯁꯤꯟꯊꯥꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯏꯊꯣꯛꯏ꯫ ꯃꯇꯧꯗꯨꯗ ꯁꯤꯟꯊꯥ ꯄꯥꯈꯠꯅ "ꯔꯥꯖꯀꯨꯃꯥꯔ!" ꯉꯥꯟꯕꯗꯣ ꯑꯃꯨꯛ ꯁꯥꯎꯅ ꯐꯠ ꯁꯤꯟꯊꯥꯗ ꯌꯦꯡꯂꯛꯇꯨꯅ "ꯑꯁꯦ ꯀꯅꯥꯅ ꯄꯨꯔꯛꯑꯣ ꯍꯥꯏ? ꯑꯩꯅ ꯆꯥꯗꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯄꯒꯤ ꯑꯌꯥꯕ ꯀꯅꯥꯅ ꯄꯤꯒꯦ?" ꯁꯤꯟꯊꯥ ꯃꯁꯥꯗꯣ ꯀꯤꯕꯅ ꯀꯞꯂꯤ ꯇꯧꯔꯛꯂꯦ ꯈꯣꯟꯖꯦꯜꯗꯣ ꯅꯤꯛꯅ꯫ ꯑꯩꯗꯤ ꯈꯪꯗꯕꯅꯤ, ꯑꯁꯦꯡꯕ ꯑꯩ ꯈꯪꯗꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ꯫ ꯑꯩꯗꯤ ꯉꯁꯤꯗ ꯂꯥꯛꯄꯅꯦ, ꯑꯗꯨꯅ ꯑꯩ ꯈꯪꯗꯕꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯥꯟꯕ ꯁꯤꯟꯊꯥꯅ ꯑꯗꯨꯝꯅ ꯀꯞꯂꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯣ ꯀꯔꯤꯕꯨ ꯇꯧꯔꯕꯅꯣ? ꯑꯁꯥꯎꯕ ꯄꯨꯡꯕ ꯑꯗꯣ ꯃꯤꯀꯨꯞꯇ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯈꯣꯟꯖꯦꯜꯗꯣ ꯈꯔ ꯇꯞꯊꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯇꯣꯞꯄ ꯑꯃꯅ ꯂꯣꯏꯁꯤꯟꯖꯔꯖꯅꯤ꯫ ꯑꯩꯗꯤ ꯑꯆꯝꯕ ꯆꯥꯏ, ꯊꯥꯎ ꯊꯨꯝꯁꯦ ꯆꯥꯔꯕꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯆꯥꯅꯤꯡꯂꯛꯂꯕ ꯃꯇꯝꯗ ꯆꯥꯏ꯫ ꯑꯗꯨꯅ ꯑꯆꯝꯕ ꯑꯩꯅ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯁꯦꯝꯂꯒ ꯄꯨꯔꯛꯎ." ꯁꯤꯟꯊꯥꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯗꯣ ꯊꯣꯛꯈꯤ꯫ ꯁꯤꯟꯊꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯟꯕꯁꯨ ꯊꯋꯥ ꯁꯥꯗ ꯃꯃꯤꯠꯇꯣ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯣꯡꯅ ꯁꯦꯠꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯠꯇꯨꯗ ꯎꯅꯈꯤꯕ ꯑꯗꯨꯗꯒꯤ ꯎꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯟꯕ ꯈꯪꯍꯧꯗꯅ ꯁꯤꯟꯊꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯛꯂꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯎꯔꯦ ꯁꯤꯟꯊꯥ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯒ ꯐꯤꯖꯨ ꯐꯤꯖꯥꯝꯗꯨꯅ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯉꯥꯟꯕ ꯀꯗꯣꯝꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯃꯃꯤꯠꯇꯣ ꯈꯖꯤꯛ ꯈꯨꯖꯤꯟꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗ "ꯀꯩꯅꯣ ꯃꯣꯏꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯥꯏ ꯈꯪꯅꯖꯕ ꯅꯨꯄꯥꯈꯩꯒꯤꯒ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨꯁꯤ ꯅꯨꯄꯥꯒ ꯀꯣꯏꯔꯕꯣ? ꯍꯦꯔꯥ, ꯀꯣꯏꯔꯝꯃꯁꯨ ꯃꯋꯥ ꯂꯧꯗꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥꯕꯨ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ꯭ꯔꯥꯅꯦ?" ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯁꯤꯟꯊꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯤꯟꯊꯥꯗꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯎꯖꯕ ꯅꯠꯇꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯤ ꯑꯃꯠꯇ ꯄꯥꯏꯈꯠꯇꯨꯅ ꯁꯨꯝꯂꯒ ꯐ꯭ꯔꯪ ꯂꯥꯎꯅ ꯑꯆꯣꯠꯄꯗꯨ ꯀꯟꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕꯁꯤꯗ ꯐꯤꯗꯒꯤ ꯆꯥꯏꯊꯣꯔꯛꯄ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡꯗꯣ ꯉꯥꯟꯕꯒꯤ ꯃꯁꯥꯗ ꯂꯣꯏꯅ ꯆꯣꯡꯂꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ, ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯛꯏ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ꯫ "ꯏꯃꯥ!" ꯉꯥꯟꯕ ꯆꯣꯠꯂꯤꯕꯗꯨ ꯍꯥꯏꯔꯞ ꯀꯟꯊꯣꯛꯂꯒ "ꯅꯪꯂꯣ?" ꯁꯤꯟꯊꯥ ꯃꯈꯨꯠꯇꯣ ꯃꯁꯥꯗ ꯊꯤꯟꯗꯨꯅ "ꯑꯩꯔꯣ?" ꯉꯥꯟꯕꯅ "ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅꯣ? ꯅꯃꯤꯡ ꯈꯪꯗꯦ, ꯑꯗꯨꯅ ꯅꯪ ꯍꯥꯏꯔꯤꯅꯤ, ꯁꯠ ꯂꯥꯎ ꯀꯧꯔꯗꯤ." ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯇꯍꯥ ꯃꯈꯨꯠꯇꯣ ꯁꯠ ꯍꯥꯝꯗꯣꯛꯂꯒ ꯉꯥꯟꯕꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯏꯅꯈꯤ꯫ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯗꯤ ꯁꯤꯟꯊꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯋꯥꯅꯔꯦ꯫ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ "ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ." ꯁꯣꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯥꯟꯕꯒꯤ ꯀꯥ ꯌꯧꯔꯦ꯫ ꯉꯥꯟꯕ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯋꯥꯈꯜꯗ "ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥ ꯀꯧꯔꯛꯏꯁꯦ? ꯃꯔꯝꯁꯨ ꯂꯩꯇꯦ. ꯑꯁ, ꯃꯔꯝ ꯀꯔꯤꯝꯇ ꯂꯩꯇꯅ ꯀꯧꯏ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯀꯩꯅꯣꯕ ꯃꯥꯅ ꯈꯟꯈꯤꯗꯣꯏꯁꯦ? ꯉꯥꯎꯏ ꯍꯥꯏꯅ ꯈꯟꯈꯤꯗꯣꯏ ꯖꯥꯠꯂꯥ? ꯑꯁ ꯉꯥꯟꯕ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪ ꯌꯥꯝꯅ ꯍꯣꯡꯉꯦ." "ꯍꯦꯔꯥ, ꯅꯨꯄꯥ ꯅꯠꯇ ꯇꯧꯅꯨꯗ, ꯍꯦꯛꯇ ꯗꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ "ꯑꯩꯒꯤ ꯀꯥꯁꯦ ꯌꯥꯝꯅ ꯃꯣꯠꯂꯦ. ꯑꯁꯦ ꯏꯐꯨꯟ ꯃꯔꯤꯛ ꯑꯝꯇ ꯂꯩꯍꯟꯗꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯐꯃꯨꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ ꯁꯤꯟꯊꯥꯒꯤ ꯋꯥꯈꯜꯗ꯫ ꯀꯩꯅꯣ, ꯔꯥꯖꯀꯨꯃꯥꯔꯁꯤꯕꯨ ꯃꯀꯣꯛꯁꯦ ꯆꯥꯛꯄ ꯈꯔ ꯍꯦꯟꯒꯠꯂꯖꯥꯠꯂꯣ? ꯀꯥꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯕꯨ ꯁꯤꯗ ꯀꯩꯅꯣ ꯂꯣꯏꯁꯟꯗꯣꯏꯁꯤꯕꯣ? ꯑꯁ ꯀꯣꯛꯀ ꯉꯥꯎꯖꯩꯗ꯫ ꯁꯤꯟꯊꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯉꯥꯟꯕ ꯑꯍꯧꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ꯫ "ꯀꯩ ꯋꯥꯈꯜꯅꯣ? ꯈꯟꯒꯦꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯈꯜꯂꯛꯀꯅꯨ, ꯀꯣꯟꯅ ꯑꯩ ꯎꯗ꯭ꯔꯀꯥꯟꯗ ꯈꯜꯂꯨ." ꯁꯤꯟꯊꯥ ꯏꯉꯛꯉꯛꯅ "ꯍꯥ? ꯀꯩꯕꯣ?" ꯉꯥꯟꯕꯅ "ꯌꯥꯔꯦ, ꯊꯕꯛꯇꯨ ꯇꯧꯔꯣ ꯍꯥꯏꯕ." ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯀꯥꯗꯨꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕꯈꯩ ꯀꯩꯅꯣ ꯈꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯟꯕꯁꯨ ꯆꯠꯊꯣꯛꯇꯦ, ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯁꯤꯟꯊꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯊꯣꯛꯇꯅ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠꯁꯨ ꯇꯧꯖꯔꯤ ꯄꯣꯠꯅꯤ꯫ ꯀꯩꯅꯣ, ꯑꯩꯁꯤꯕꯨ ꯉꯥꯎꯔꯕꯣ? ꯑꯩ ꯌꯥꯝꯅ ꯍꯣꯡꯂꯦꯗ. ꯃꯁꯤꯒꯤ ꯑꯉꯥꯡ ꯄꯦꯇꯋꯥꯁꯤꯅ ꯑꯩꯁꯦ
ꯉꯥꯎꯔꯒ ꯆꯠꯍꯟꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ, ꯃꯤꯠꯃꯥꯡꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯍꯦꯛ ꯅꯥꯏꯗꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯃꯁꯤ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯨꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯦꯇꯋꯥꯁꯤꯒꯤ ꯋꯥꯈꯜꯗ ꯄꯨꯝꯅꯃꯛ ꯅꯝꯊꯈ꯭ꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯑꯆꯨꯝꯕ ꯀꯌꯥ ꯇꯧꯔꯒ ꯃꯥꯒ ꯄꯨꯟꯅ ꯄꯨꯟꯁꯤꯒꯤ ꯁꯥꯡꯂꯕ ꯂꯝꯕꯤꯁꯦ ꯑꯩ ꯆꯠꯅꯤꯡꯂꯦ꯫ ꯁꯣꯝꯗ ꯁꯤꯟꯊꯥꯁꯨ ꯉꯁꯥꯏꯗꯒꯤ ꯉꯥꯟꯕꯅ ꯃꯐꯝꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤꯕꯗꯨ ꯎꯔꯤꯕꯅꯤ꯫ ꯋꯥꯈꯜꯗꯁꯨ ꯀꯩꯅꯣ ꯑꯩꯁꯤ ꯀꯩ ꯑꯁꯣꯏꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯏꯁꯤ꯫ ꯃꯀꯣꯛꯄꯨꯗꯤ ꯈꯔ ꯆꯥꯛꯏ ꯍꯥꯏꯕꯨ ꯃꯁꯛꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ꯫ ꯃꯀꯣꯛꯁꯤ ꯆꯥꯛꯂꯝꯗ꯭ꯔꯗꯤꯅꯦ ꯅꯍꯥꯟꯅ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯒ ꯀꯥꯎꯈꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯟꯕ ꯑꯃꯗꯤ ꯁꯤꯟꯊꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯛꯁꯤꯟꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯉꯥꯟꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯁꯤꯟꯊꯥꯅ ꯅꯠꯇꯅ ꯉꯥꯟꯕꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯗ ꯇꯧꯍꯟꯈꯤꯗ꯭ꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯉꯥꯟꯕꯒ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯈꯔ ꯗꯣꯡ ꯗꯣꯡ ꯍꯥꯏꯕ ꯉꯥꯡꯕ ꯉꯝꯂꯛꯂꯦ꯫ ꯉꯥꯟꯕꯗꯤ ꯁꯤꯟꯊꯥꯅ ꯑꯗꯨꯝꯅ ꯃꯐꯝꯗ ꯀꯣꯏꯖꯗꯕ ꯃꯇꯧ ꯎꯠꯄ ꯎꯔꯒ ꯊꯃꯣꯏꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯉꯁꯤꯁꯨ ꯉꯥꯟꯕꯗꯣ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯔꯥꯡꯕꯤꯗꯣ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯟ ꯆꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯁꯤꯟꯊꯥꯒ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯁꯤꯟꯊꯥ ꯉꯥꯟꯕ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯖꯔꯛꯏ꯫ ꯑꯌꯥ ꯔꯥꯖꯀꯨꯃꯥꯔ, ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯣꯏꯅꯣ? ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯉꯥꯟꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯦꯡꯕꯩꯔꯣ? ꯁꯤꯟꯊꯥꯅ ꯃꯥꯅꯦ꯫ ꯉꯥꯟꯕꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ, ꯅꯪꯁꯨ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯁꯤꯟꯊꯥ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯍꯥ? ꯉꯥꯟꯕꯅ ꯅꯪꯁꯨ ꯆꯠꯂꯨꯁꯤ ꯂꯥꯎ ꯍꯥꯏꯕꯅꯦ꯫ ꯁꯤꯟꯊꯥꯅ ꯌꯥꯅꯤꯗ ꯑꯩ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯉꯥꯟꯕꯅ ꯁꯤꯟꯊꯥꯕꯨ ꯁꯠ ꯃꯥꯒꯤ ꯑꯔꯥꯡꯕꯤꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯍꯟꯈ꯭ꯔꯦ ꯅꯝꯗꯅ꯫ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯁꯤꯟꯊꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯇꯣꯞꯄ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯌꯥꯗꯣ ꯎꯝꯁꯤꯟꯒꯅꯤ ꯀꯥꯎꯈꯩ ꯃꯇꯧ ꯌꯦꯡꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯁꯥ ꯈꯪꯗ ꯈꯣꯟꯖꯦꯜꯗꯣ ꯍꯧꯔꯞꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯌꯥ ꯀꯩꯅꯣ, ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯑꯩꯅ ꯂꯩꯁꯤꯕꯣ? ꯁꯤꯟꯊꯥꯗꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯉꯥꯟꯕꯗꯤ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯐ꯭ꯔꯪ ꯂꯥꯎꯅ ꯆꯣꯡꯈꯠꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯔꯥꯡꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯔꯦ꯫ ꯉꯁꯤꯒꯤ ꯉꯥꯟꯕꯒꯤ ꯊꯥꯖꯗꯕ ꯃꯇꯧꯁꯤꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯅꯍꯧꯔꯤ꯫ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕ ꯈꯔꯗꯤ ꯂꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯌꯥꯝꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯀꯗꯥꯏꯗꯅꯣ? ꯉꯥꯟꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ, ꯌꯧꯔꯒ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯤꯟꯊꯥ ꯃꯈꯣꯏꯅ ꯌꯧꯔꯛꯂꯤꯕ ꯃꯐꯝꯗꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯉꯥꯟꯕꯗ ꯌꯦꯡꯖꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯃꯉꯛꯇꯣ ꯍꯥꯏꯔꯞ ꯅꯣꯝꯂꯒ ꯆꯪꯂꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯑꯇꯩ ꯀꯩꯗꯁꯨ ꯅꯠꯇꯦ, ꯁꯤꯟꯊꯥꯒꯤ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪꯗꯨꯗꯅꯤ꯫ ꯁꯤꯟꯊꯥ ꯉꯥꯟꯕꯒꯤ ꯃꯤꯠꯌꯦꯡꯗꯣ ꯈꯪꯂꯗꯨꯅ ꯃꯄꯥꯕꯨ ꯍꯧꯅ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯎꯔꯦ ꯁꯤꯟꯊꯥ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯀꯣꯟꯁꯤꯟꯅꯗꯨꯅ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯕꯗꯣ꯫ ꯏꯅꯥꯎꯕ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯂꯝꯕꯗꯒꯤ ꯉꯥꯟꯕ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯒꯤ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯛꯄꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯉꯥꯟꯕꯅ ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯥꯕꯨ ꯁꯦꯟꯅꯕꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯄꯨꯈꯤꯕꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯁꯤꯟꯊꯥꯅ ꯔꯥꯖꯀꯨꯃꯥꯔ, ꯐꯤꯗꯥꯒ ꯑꯃꯠꯇ ꯊꯥꯒꯅꯤ ꯈꯪꯂꯨꯗ꯭ꯔꯦ꯫ ꯁꯦ ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯗ ꯃꯣꯔꯥ ꯃꯆꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯣꯔꯥꯗꯨ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯁꯤꯟꯊꯥ ꯃꯣꯔꯥꯗꯨ ꯄꯤꯕꯗ ꯃꯁꯥꯗ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯏ꯫ ꯉꯥꯟꯕ ꯀꯩꯁꯨ ꯈꯟꯖꯤꯟꯗ ꯃꯣꯔꯥꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯐꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯉꯥꯟꯕ ꯑꯃꯗꯤ ꯁꯤꯟꯊꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯉꯥꯟꯕꯅ ꯁꯒꯣꯜꯗꯨ ꯌꯥꯝꯅ ꯑꯆꯤꯛꯄ ꯂꯝꯍꯥꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯈꯥꯝꯗꯨꯅ ꯃꯐꯝꯗꯨꯒꯤ ꯐꯖꯕꯗꯨꯕꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯁꯤꯟꯊꯥ ꯃꯐꯝꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯗꯤ ꯁꯤꯟꯊꯥꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯣ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯦ꯫ ꯁꯤꯟꯊꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯉꯥꯟꯕꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ, ꯉꯥꯟꯕ ꯋꯥꯈꯜ ꯈꯪꯂꯥꯛꯂꯛꯏ꯫ ꯉꯥꯟꯕꯅ ꯍꯥꯎ꯫
Sintha nganbagi mong mataududa mong hada tapna noklai. Nganba amukka hena tarang chatpa hawbagumna tawkhri. Yamna atapa lumlum lauba khonjelda nungsina hairei. Sintha nangna Rajkumar kaubase kauranu. Ibung haina aduma kauru. Sintha ngakna yenglai. Nganbana asengmane. Ibung haina amukta kaw. Ai nangga thengnadringai mikupsingdadi angawba amagum afafata achum aran khangda aina tawningbata tawraga leibaksida leiramani adubu nangga hek thengnakhiba pungjadudagi aise nangna pum sumkre ai tasengna nangi wakhalda angawbi haibado oiri ai nangbu yamna nungsi aigi thawai haksangdagisu hena nangbu aina nungsirui aigi nungsibase nangna muktadi khangbiyu Sintha hairakliba wasida masado amuksu haifam khangda harawba phaujai aduga amuksu masado akiba tujungmana pik thalare khumpham khangda tumina mamai lupthaduna lei mataudu asum yenglambadagi nganbado nokphet tawna wahaina phongdrabasu nangi na tawna utlibase nangi paukhumni haina ai khallake ko ai yam harawi nangi thamoida aigi su mafam ama sauna thamlambagi ai ngasidi ngamkhai leitana haraw asumna numit asima su hauki matam di lepa leita magi khongchatto kaibe yada adumak chatki nganba amadi Sintha makhoi anisu nongmagi amana amagi thamoibu masak hena khangnaba helaklami adubu kana amatanadi makhoi anigi marito khanglamde mapu manai anigi mari natana ngasisu nganbado Sintha bu kaurakli Sintha aigi phi amotpa khara leihobani mado amukta sudok lula wahaidu tabada Sinthaga punna leiminariba mamanabiduna chirol oina tapna aikhoigi Rajkumar se Sintha ibema nang hek lakibadagi aingondaga magi thabakse amata tawhankidre nangondane ngawkhre Sinthana as tali nang sidi asi hairamduna mahaksu nganbagi tung induna lakli nganba magi ka hek yaubaga nanghoba janati Sinthagi makhutu tapaiduna chingsillaga pusillaga leiriba sakyeng mingsendugi mangdale phali Sintha ngakna ibung kainu toisibo kadaino phi singdo ai sudoklamlage nganbana asuk nungsiba nangbu aina phi suhange haina kaubunatiye amotba phiga amata leiti loina sukhre Sintha ngakna ha kanana suriba nganbana aina nangu hanya ponte atopada haigadabasu nangonda asum haikibana isase hainadre aduna isa itomta sujare nangsu wahaningdabadagi Sinthana aina dum sudaw leirabado thabak amuk phabiruribanine adudi thabaksu leitabανina ai thokrage nganbana ngaiko aina nang kaurise nangi nungsibana sakse pena yenge haina kaurini as ibung ai thokrage mina ukraga aibu phajana haibiro nganba handakti wahai amata hairakta karomdagino khangda likmacha ama sat puthoraklaga Sinthagi ngaksamda sibirakli Sinthana ibung nganbana tumile yengune sakyeng mingsel asida phajabra Sintha likto haiphet makhutuna maraga phajai nganbana aigi lohngladi amuksune sidagi henba mayam amani aina nangi saduise asumna makhoi anina leiringai sida makhoina leiriba kadugi thong ado kanna thilaklami makholduda nganbadu sarop tawna machinda sumna soli kanano tan asukyamna sadrise asi haiduna amuk Sinthada onsilaga nang leiramo sida changla asu kai no loisinba saw asi hairamduna thokraga thongdo hangdoklui adubu nganba leiramliba mesaktu ubada mamito khajik sui ipa ningthau sanatomba noklaga isa ukhidaba kuire haina lakpani ado ipa amukta changlakedana nganba changge haibadu taraga mahak mapabu khamningba poi manungda Sintha lehobana mapagi maram chatpumba khangmanganbani aduna Sinthabu ukraga kai phattaba wakhal lamsin khidra haina masado pakhache adubu kaidi upaile masado tapna leithoraktuna changla oi paningtho asi haiduna manungda phat changkiduna Sinthada asumna hairei Sintha yare nangi tawgadaba tawjaruru Sintha su nganbana hainingliba wado khangmana phat kadagi thokre ningthau sanatomba Sintha thokribadu hairap yenglaga wakhalda yaine asimade
ꯀꯣꯅꯨꯡꯁꯤꯗ ꯏꯅꯛ ꯅꯛꯅ ꯂꯩꯔꯦꯝꯃꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯂꯕ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯏꯄꯥ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯁꯦ ꯏꯄꯥꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟꯕ ꯑꯗꯨꯒꯤꯅꯤꯅꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯪ ꯊꯕꯛꯁꯤꯡꯗꯨꯗ ꯀꯌꯥ ꯌꯥꯎꯗꯦ ꯍꯥꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯪꯒꯦ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯨꯄꯤꯁꯤꯡꯗꯨ ꯐꯥꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯟꯊꯣꯛꯄ ꯑꯁꯦ ꯊꯥꯖꯗꯅ ꯁꯦꯜ ꯌꯥꯝꯅ ꯇꯣꯡꯕꯅꯤ ꯃꯁꯤꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛꯁꯤ ꯋꯥꯈꯜ ꯏꯆꯪ ꯆꯪꯗ꯭ꯔꯤꯕ ꯉꯥꯟꯕ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯆꯥ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥꯁꯦ ꯃꯃꯥꯡꯗ ꯇꯧꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯦꯞꯂꯒꯦ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯖꯤꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯍꯥꯛꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯦ ꯅꯆꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯐꯕ ꯊꯕꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯅꯆꯥꯒꯤ ꯋꯥꯁꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯨꯟꯅ ꯈꯟꯕꯤꯗꯨꯅ ꯌꯥꯕꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯅꯤꯡꯊꯧ ꯁꯅꯥꯇꯣꯝꯕ ꯉꯁꯤ ꯃꯆꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯃꯆꯥꯒꯤ ꯋꯥꯗꯨꯗꯤ ꯃꯨꯟꯅ ꯈꯟꯖꯤꯟꯗ ꯁꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥ ꯉꯥꯟꯕ ꯍ ꯑꯩꯅ ꯅꯪꯗꯤ ꯅꯃꯥꯅ ꯌꯥꯝꯕꯒꯨꯝꯅ ꯇꯧꯗꯦ ꯅꯄꯥ ꯑꯩ ꯂꯧꯏ ꯍꯥꯏꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯂꯨꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯂꯕ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯀꯅꯤ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯝꯕꯅ ꯍꯦꯟꯅ ꯐꯩ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯇꯣꯝꯕꯗꯣ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯉꯥꯟꯕꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝꯕ ꯄꯤꯕꯥꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯉꯥꯟꯕ ꯆꯥꯅ ꯆꯥꯅꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯃꯌꯥꯝꯕꯒ ꯇꯥꯟꯅꯔꯤ ꯊꯥꯗꯣꯏꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯃꯆꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯔꯤ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯥꯟꯕꯅ ꯍꯟꯗꯛ ꯃꯔꯛ ꯏꯊꯥ ꯊꯥꯖꯗꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯃꯈꯣꯏꯗꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯤꯕꯅꯤ ꯍꯦꯟꯅ ꯍꯔꯥꯎꯔꯤꯕꯗꯤ ꯃꯃꯥ ꯊꯥꯗꯣꯏꯅꯤ ꯄꯤꯕꯥ ꯃꯅꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯃꯨꯟꯅ ꯇꯥꯔꯒ ꯊꯕꯛꯇꯣ ꯌꯥꯝꯅ ꯐꯩ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯇꯧꯁꯤ ꯉꯥꯟꯕꯅ ꯍꯣꯏ ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧꯁꯤꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯃꯆꯥ ꯑꯩ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯔꯦ ꯃꯥꯅ ꯇꯥꯒꯅꯤ ꯈꯪꯗꯗꯅ ꯂꯩꯔꯤ ꯊꯥꯗꯣꯏꯅ ꯏꯕꯨꯡꯉꯣ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ ꯏꯃꯥꯁꯨ ꯈꯪꯉꯤ ꯀꯩꯒꯤ ꯈꯪꯂꯣꯏ ꯏꯄꯨꯔꯣꯏꯕꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯄꯣ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ ꯎꯅ ꯎꯅ ꯎꯁꯤꯟꯅꯗ ꯁꯥ ꯏꯆꯥ ꯆꯥꯎꯗ꯭ꯔꯤ ꯍꯥꯏꯅ ꯋꯥꯅ ꯈꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯈꯥꯡꯕꯒꯤ ꯃꯇꯝ ꯂꯣꯏꯔꯤ ꯅꯄꯥꯒꯤ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯤꯟꯊꯥꯒ ꯄꯨꯟꯅ ꯀꯥ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯇꯥ ꯑꯗꯣ ꯇꯍꯥ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯐꯤꯕꯝ ꯀꯥꯏꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯏꯇꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯉꯥꯟꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯥꯛꯂꯤꯕ ꯃꯇꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯤꯟꯊꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯨ ꯈꯪꯍꯜꯂꯦ ꯍꯥꯏꯅ ꯅꯣꯡꯃ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯇꯥ ꯍꯥꯏꯔꯤꯕꯗꯨ ꯉꯥꯟꯕꯗꯤ ꯈꯨꯗꯛꯇ ꯈꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯗꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯅꯨꯄꯤ ꯃꯆꯥ ꯉꯥꯟꯕ ꯄꯥꯈꯠꯅ ꯍꯥꯏꯌꯨ ꯁꯤꯟꯊꯥ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯁꯤꯟꯊꯥ ꯀꯩꯗꯧꯔꯦ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯁꯤꯟꯊꯥꯗꯣ ꯏꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯉꯥꯟꯕ ꯃꯁꯥꯗꯨ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯊꯋꯥꯏ ꯁꯣꯛꯂꯛꯂꯕꯗꯤ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯊꯋꯥꯏꯗ ꯁꯣꯛꯑꯕꯗꯤ ꯍꯛꯆꯥꯡ ꯃꯥꯅ ꯀꯩꯗꯧꯏ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄ ꯇꯥꯔꯦ ꯉꯥꯟꯕꯒꯤ ꯃꯇꯧꯗ ꯄꯤꯕꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯀꯩꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯈꯔ ꯃꯈꯩꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯂꯤ ꯐꯥꯈ꯭ꯔꯤꯕ ꯃꯤꯁꯛꯇꯣ ꯉꯥꯟꯕꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯍꯥꯏꯕ ꯁꯣꯝꯗꯁꯨ ꯉꯥꯟꯕꯗꯣ ꯑꯁꯨꯝ ꯃꯥꯒꯤ ꯁꯒꯣꯜ ꯑꯔꯥꯡꯕꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯁꯤꯟꯊꯥꯕꯨ ꯐꯥꯔꯒ ꯄꯨꯔꯝꯒꯗꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯐꯝꯗꯨ ꯌꯧꯕꯒ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯥꯕꯨ ꯈꯥꯝꯗꯣꯛꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯣ ꯉꯥꯟꯕꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯄꯤꯕꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯅꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯤ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯇꯨꯝꯅꯕ ꯍꯥꯠꯇꯣꯛꯂꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯃꯐꯝꯗꯨꯗ ꯅꯤꯡꯊꯧ ꯁꯅꯥꯇꯣꯝꯕꯅ ꯁꯤꯟꯊꯥꯕꯨ ꯅꯝꯖꯥ ꯅꯝꯊꯤꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯥꯟꯕ ꯁꯥꯎꯅ ꯂꯧꯔꯛꯏ
ꯁꯤꯟꯊꯥ ꯑꯩ ꯂꯥꯛꯑꯦ ꯑꯄꯣꯛꯄ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯑꯁꯨꯛ ꯐꯠꯇꯕ ꯑꯁꯤꯗꯤ ꯃꯆꯥꯒꯤ ꯈꯨꯠꯁꯤꯅ ꯄꯦꯟꯅ ꯍꯥꯠꯀꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯥꯡꯗꯨ ꯐꯠ ꯁꯠꯇꯣꯔꯛꯇꯨꯅ ꯃꯄꯥ ꯇꯝꯅ ꯂꯪꯉꯤ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯗꯣ ꯈꯪꯍꯧꯗ ꯇꯦꯟꯖꯩ ꯑꯃꯅ ꯄꯥꯏꯔꯛꯂꯒ ꯅꯤꯡꯊꯧ ꯁꯅꯥꯇꯣꯝꯕꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯔꯦ ꯅꯤꯡꯊꯧ ꯁꯅꯥꯇꯣꯝꯕ ꯈꯨꯗꯛꯇꯨꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯉꯥꯟꯕ ꯉꯛꯅ ꯇꯨꯡꯗ ꯁꯠ ꯌꯦꯡꯊꯣꯔꯛꯏ ꯃꯃꯥ ꯊꯥꯗꯣꯏꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯅ ꯆꯠꯂꯨ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯈꯨꯠ ꯃꯈꯣꯡꯁꯦ ꯊꯥꯗꯣꯛꯄꯤꯔꯨꯆꯣ ꯐꯠꯇꯕ ꯃꯤꯗꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯍꯥꯠꯀꯅꯤ ꯅꯃꯥ ꯑꯩꯅ ꯍꯥꯠꯀꯅꯤ ꯆꯠꯂꯨ ꯉꯥꯟꯕꯅ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯤꯟꯊꯥꯒꯤ ꯄꯨꯜꯂꯤꯕ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡꯗꯣ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯁꯤꯟꯊꯥ ꯉꯥꯟꯕ ꯎꯖꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯕꯨꯡ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯟꯊꯥ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯁꯅꯥꯇꯣꯝꯕ ꯂꯩꯈꯤꯗꯕꯗꯒꯤ ꯄꯤꯕꯥꯅ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯉꯥꯟꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤ ꯃꯃꯥ ꯊꯥꯗꯣꯏꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯅꯣꯡꯃꯇ ꯎꯠꯊꯣꯛꯇꯦ ꯃꯆꯥꯁꯤꯡꯒꯤ ꯀꯨꯝꯃꯩꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯉꯥꯟꯕ ꯑꯃꯗꯤ ꯁꯤꯟꯊꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯤꯕꯥꯅ ꯀꯧꯏ ꯍꯥꯏꯗꯨꯅ ꯄꯤꯕꯥꯒꯤ ꯅꯥꯛꯇ ꯄꯨꯟꯅ ꯂꯥꯛꯏ ꯄꯤꯕꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯣꯏꯕꯨ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯃ ꯇꯥꯅꯤꯡꯗꯨꯅ ꯀꯧꯕꯅꯤ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯅ ꯍꯥ ꯏꯌꯥꯝꯕꯣ ꯌꯥꯏ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯍꯥꯏꯅꯤꯡ ꯍꯥꯏꯕꯗꯤ ꯉꯝꯗ ꯂꯩꯔꯝꯃꯤꯅꯤ ꯇꯥꯟ ꯆꯥꯔꯦ ꯍꯌꯦꯡ ꯍꯦꯛꯇ ꯍꯣꯡꯂꯁꯤ ꯏꯌꯥꯝꯕꯣ ꯊꯥꯗꯣꯏꯅ ꯏꯕꯨꯡꯉꯣ ꯅꯪꯁꯤꯗꯤ ꯌꯥꯝ ꯉꯥꯏ ꯉꯝꯗꯦꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯄꯤꯕꯥ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯣꯡꯂꯁꯤꯔꯣ ꯉꯥꯟꯕ ꯉꯥꯟꯕꯅ ꯑꯗꯨꯁꯨ ꯌꯥꯏ ꯏꯌꯥꯝꯕꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯅꯦ ꯑꯁꯨꯝꯅ ꯉꯥꯟꯕ ꯑꯃꯗꯤ ꯁꯤꯟꯊꯥꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯪꯖꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ